폰ꯗꯨꯒ ꯁꯨꯡꯄꯥꯏ ꯄꯥꯏꯗꯕꯤꯅꯤꯅꯦ ꯑꯩ ꯐꯣꯟ ꯌꯥꯈꯤꯗꯦ ꯑꯩ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ ꯀꯥꯏꯗ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯀꯩꯗꯧꯅꯣ ꯍꯥꯏꯁꯦ ꯑꯁ ꯑꯩ ꯊꯕꯛꯅꯦ ꯑꯩ ꯒꯥꯔꯤꯗꯣ ꯌꯥꯗꯕꯒꯤ ꯅꯪ ꯉꯥꯡꯁꯤꯜꯂꯝꯃꯦ ꯅꯪꯒꯤꯗꯣ ꯅꯪ ꯌꯨꯝ ꯁꯥ ꯃꯔꯛꯁꯤ ꯇꯥꯟꯖꯥ ꯆꯥꯗꯦ ꯑꯁꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯐꯥꯎꯗꯣꯔꯤ ꯀꯩꯅꯣ ꯁꯂꯥꯛꯁꯤꯅꯤ ꯀꯩꯗꯧ ꯅꯠꯇꯦ ꯌꯥꯆꯪꯕꯗ ꯆꯠꯄꯗꯤ ꯀꯩꯅꯣ ꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯕꯛ ꯆꯠꯀꯅꯤ ꯍꯧꯖꯤꯛ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯅꯨꯡꯁꯥ ꯁꯥꯏ ꯑꯁ ꯀꯨꯏꯔꯣꯏ ꯁꯤꯐꯥꯎꯗꯅꯤ ꯆꯠꯁꯨ ꯂꯥꯛꯑꯣ ꯑꯗꯨ ꯑꯣꯏꯔꯒ ꯅꯪ ꯑꯩ ꯒꯥꯔꯤ ꯄꯨꯔ ꯆꯠꯈ꯭ꯔꯣ ꯑꯩ ꯑꯁ ꯅꯪꯒꯤꯅ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯅꯪꯒꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯈꯤꯇꯪ ꯍꯦꯛ ꯇꯧꯕ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯅ ꯅꯨꯡꯁꯥ ꯁꯥꯏ ꯋꯥꯏ ꯍꯥꯏꯕꯅꯦꯍꯦ ꯊꯕꯛꯇꯤ ꯊꯟ ꯆꯠꯄ ꯇꯟꯕꯗꯤ ꯊꯋꯥꯏꯗ ꯉꯥꯎꯕ ꯂꯥꯛꯑꯦ ꯑꯗꯨ ꯏꯊꯟꯇ ꯆꯠꯇꯕꯗꯁꯨ ꯁꯥꯏꯀꯜ ꯂꯩꯕꯗꯣ ꯊꯧꯔ ꯆꯠꯈꯤꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯅ ꯅꯨꯡꯁꯥ ꯈꯤꯇꯪ ꯅꯦꯝꯇ ꯆꯠ ꯌꯥꯗ꯭ꯔꯕ ꯃꯤ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣꯅꯦ ꯍꯦꯟꯃ ꯃꯤ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯔ ꯑꯗꯨꯝ ꯁꯠ ꯂꯥꯛꯁꯨ ꯂꯥꯛꯑꯣ ꯁꯤ ꯌꯥꯗ꯭ꯔꯣ ꯗ꯭ꯔꯦꯁꯁꯦ ꯀꯌꯥꯝ ꯂꯥꯛꯀꯦ ꯃꯅꯤꯡ ꯂꯩꯀꯥꯏ ꯐꯥꯎꯇꯅꯦ ꯃꯅꯤꯡ ꯂꯩꯀꯥꯏ ꯐꯥꯎꯇ ꯌꯥꯅꯤꯀꯣ ꯑꯗꯨꯗꯤ ꯌꯥꯅꯤ ꯂꯥꯛꯑꯣ ꯑꯁ ꯍꯥꯎ ꯍꯥꯎ ꯀꯩꯅꯣ ꯏꯁꯤꯡ ꯑꯝꯇ ꯊꯛꯁꯦ ꯁꯥꯗ꯭ꯔꯣ ꯁꯥꯗꯤ ꯁꯥꯏꯅꯦ ꯏꯁꯤꯡ ꯑꯝꯇ ꯂꯧꯒꯦ ꯑꯩꯉꯣꯟꯗꯔꯣ ꯑꯣꯏꯃ ꯀꯩ ꯅꯨꯡꯁꯥꯅꯦꯒꯤꯁꯤꯗꯤ ꯑꯩꯅ ꯀꯣꯟꯅ ꯆꯠꯁꯦ ꯍꯥꯏꯔꯕ ꯊꯕꯛꯁꯦ ꯅꯪ ꯅꯨꯡꯁꯥ ꯅꯦꯝꯇ ꯆꯠ ꯃꯤ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯌꯦ ꯀꯩꯅꯣꯅꯦ ꯀꯌꯥꯝ ꯀꯨꯏꯗꯧꯔꯤꯒꯦ ꯑꯩ ꯃꯣꯏ ꯄꯤꯕꯤꯔꯛꯑꯣꯅꯦ ꯑꯩ ꯈꯥꯎꯀꯣ ꯅꯪ ꯊꯕꯛꯇꯨꯔ ꯈꯧꯔꯥꯡꯉꯦ ꯍꯦꯟꯅꯕ ꯅꯨꯡꯁꯥꯁꯤꯕꯨ ꯏꯪꯉꯦ ꯅꯨꯡꯁꯥꯁꯦ ꯌꯧꯒꯤ ꯈꯪꯉꯦ ꯊꯣꯛꯇꯦ ꯆꯠꯁꯦ ꯀꯌꯥ ꯇꯥꯒꯦ 55 ꯀꯔꯤ ꯍꯤꯡꯕ ꯁꯤ ꯕꯣꯇꯜ ꯄꯣꯠ 50 ꯈꯜꯂꯦ ꯑꯗꯨꯒꯤꯅꯦ ꯉꯝꯃꯦ ꯊꯛꯑꯣ ꯉꯝꯗ꯭ꯔꯦ ꯇꯣ ꯀꯔꯤ ꯉꯁꯥꯏ ꯁ꯭ꯋꯥꯏꯗꯒꯤ ꯊꯛꯄ ꯂꯣꯏꯔꯀꯥꯟꯁꯤꯗ ꯄꯣꯠ ꯈꯜꯂꯦ ꯃꯥꯏ ꯆꯥꯝꯗꯦ ꯄꯨꯊꯣꯛ ꯃꯥꯏ ꯇꯧꯅꯤ ꯍꯥꯏꯕ ꯑꯃꯨꯛ ꯇꯧꯔꯤ ꯀꯩꯅꯣ ꯀꯥꯎꯔꯝꯃꯤ ꯀꯩꯅꯣ ꯀꯥꯏꯕꯣ ꯐꯣꯟ ꯑꯃꯨꯛ ꯌꯥꯎꯔꯝꯗꯦ ꯀꯥꯎꯔꯝꯃꯤ ꯐꯣꯟ ꯀꯧꯔ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯗꯨꯕꯣ ꯄꯩꯁꯥꯗꯣ ꯐꯣꯟꯗ ꯀꯥꯞꯇꯣꯏꯅꯦ ꯑꯩꯗꯤ ꯀꯩꯅꯣꯅꯦ ꯑꯇꯣꯞꯄ ꯌꯥꯎꯗ꯭ꯔꯥ ꯍꯥꯏꯁꯦ ꯄꯩꯁꯥꯗꯣ ꯐꯣꯟꯗ ꯀꯥꯞꯇꯣꯏꯅꯤ ꯌꯥꯎꯗꯦ ꯑꯁ ꯋꯥꯊꯤ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩꯁꯨ ꯄꯤꯔꯝꯃꯣ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯌꯨꯝ ꯌꯧꯕ ꯄꯤꯔꯒꯦ ꯅꯪ ꯑꯁꯣꯏꯕ ꯌꯥꯎꯗꯤ ꯄꯤꯊꯣꯛꯑꯝꯃꯣ ꯃꯥꯏ ꯊꯕꯛ ꯂꯥꯛꯑꯦꯉꯣꯟ ꯄꯩꯁꯥ ꯄꯤ ꯃꯤ ꯃꯥꯡꯉꯦ ꯄꯤꯊꯣꯛ ꯑꯩ ꯌꯨꯝ ꯌꯧꯕ ꯄꯤꯒꯦ ꯀꯩꯅꯣꯅꯦ ꯅꯪ ꯊꯕꯛꯁꯦ ꯅꯪ ꯊꯕꯛꯁꯦ ꯐꯣꯟ ꯑꯩ ꯐꯣꯟꯗꯣ ꯆꯥꯔꯖ ꯇꯧꯅ ꯂꯧꯊꯣꯛꯄ ꯀꯥꯎꯔꯛꯄꯩꯅꯦ ꯀꯩꯅꯣꯅꯦ ꯃꯅꯤꯕꯦ ꯌꯥꯎꯗ꯭ꯔꯣ ꯅꯪ ꯁꯠ ꯄꯤꯔꯝꯕ ꯌꯥ ꯅꯪ ꯋꯥꯊꯤ ꯑꯗꯨꯝ ꯇꯧ ꯅꯪꯒꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯊꯕꯛ ꯂꯩ ꯍꯦꯛ ꯇꯧꯕ ꯑꯉꯥꯡ ꯃꯆꯥꯗꯣ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯋꯥꯔꯤꯅꯤ ꯅꯪꯒꯤ ꯄꯩꯁꯥ ꯌꯨꯝ ꯌꯧꯕ ꯄꯤꯒꯦ ꯍꯥꯏꯕꯅꯤ ꯌꯨꯝꯗ ꯂꯩꯕ ꯑꯁ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯌꯥꯎꯗꯦ ꯌꯥꯎꯗꯕ ꯅꯪ ꯑꯆꯛ ꯉꯥꯡꯕꯗ ꯑꯩ ꯐꯣꯟꯗꯣ ꯀꯥꯎꯔꯝꯃꯦ ꯅꯪ ꯌꯨꯝ ꯌꯧꯕ ꯄꯤꯔꯝꯃꯤ 55 55 ꯇꯪꯈꯩ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯨꯝꯐꯨ ꯄꯤꯔꯝꯃꯣ 5 ꯁꯨꯕ ꯌꯥꯎꯗꯤꯌꯦ ꯃꯊꯪꯒꯤ ꯑꯃꯨꯛ ꯑꯣꯏꯅꯕ ꯏꯊꯣꯏ ꯑꯊꯦꯡ ꯂꯥꯎꯗ ꯄꯤ ꯆꯠꯂꯣꯀꯣ ꯄꯤꯒ ꯌꯨꯝ ꯌꯧꯕ ꯄꯤꯒꯦ ꯅꯪ ꯌꯥꯝ ꯃꯤ ꯗꯨꯀꯥꯟ ꯃꯤ ꯃꯃꯥꯡꯁꯤꯗ ꯀꯩꯅꯣꯅꯦ ꯂꯥꯎꯁꯦ ꯄꯤꯊꯣꯛꯑꯣ ꯈꯣꯟꯖꯤꯜꯂꯛ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯩꯅ ꯃꯥꯏ ꯊꯕꯛ ꯆꯠꯂ ꯑꯩꯅ ꯄꯩꯁꯥ ꯄꯤꯕ ꯃꯣꯏ ꯁꯤꯗ ꯊꯕꯛꯁꯨ ꯆꯠꯂꯒ ꯏꯁꯤꯡꯁꯨ ꯋꯥꯏꯅ ꯂꯩ ꯅꯪꯁꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯄꯩꯁꯥ ꯌꯥꯎꯔꯝꯗꯕꯗꯨ ꯐꯔꯛ ꯇꯥꯕꯩꯅꯦ ꯀꯩꯅꯣ ꯑꯩꯁꯨ ꯐꯖꯅ ꯏꯁꯤꯡ ꯑꯃꯒꯤ ꯄꯩꯁꯥ ꯑꯗꯣ ꯅꯪꯒꯤ ꯊꯕꯛ ꯆꯠꯂꯒ ꯑꯩꯅꯁꯨ ꯏꯁꯤꯡ ꯂꯩ ꯒꯥꯔꯤꯁꯨ ꯑꯩꯅ ꯊꯥꯎꯁꯨ ꯄꯨꯊꯣꯛꯄꯤꯔꯦ ꯊꯥꯎꯁꯨ ꯍꯥꯜꯂꯝꯕ ꯅꯠꯇꯦ ꯅꯉꯣꯟꯗ ꯄꯤꯒꯦ ꯄꯩꯁꯥꯗꯣ ꯄꯤꯒꯦ ꯀꯩꯅꯣꯅꯦ ꯅꯪ ꯌꯨꯝꯗꯁꯨ ꯌꯧꯈꯤꯒꯦꯗꯅ ꯑꯩ ꯐꯔꯛ ꯇꯥꯏꯅ ꯄꯤꯒꯦ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯑꯩ ꯆꯣꯏꯕ ꯀꯥꯏ ꯈꯟꯗꯕ ꯂꯨꯏ ꯄꯩꯁꯥꯗꯨ ꯂꯣꯏꯕ ꯍꯦꯛꯇ ꯀꯥꯏꯗꯅꯣ ꯖꯤꯝ ꯌꯥꯔꯣꯏ ꯊꯕꯛ ꯆꯠꯁꯣ ꯀꯔꯤ ꯃꯤ ꯖꯤꯝ ꯆꯠꯅ ꯌꯥꯔꯣꯏꯗꯨꯕꯣ ꯅꯪꯒꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯊꯕꯛ ꯑꯃ ꯂꯩ ꯅꯪꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯆꯠꯁꯦ ꯈꯣꯠꯁꯦ ꯍꯥꯏꯕ ꯅꯪꯒꯤ ꯌꯥꯝ ꯂꯩ ꯀꯔꯤ ꯆꯥꯅꯔꯤꯒꯦ ꯅꯪꯅ ꯃꯤ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯂꯥꯛꯑꯒ ꯑꯉꯥꯡ ꯃꯆꯥ ꯇꯥꯏꯁꯤꯕꯣ ꯑꯝꯇ ꯂꯧꯁꯨ ꯑꯩꯈꯣꯏ ꯃꯥꯗꯣ ꯐꯔꯛ ꯇꯥꯍꯧ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯃꯤ ꯉꯥꯏ ꯂꯩꯔꯝꯃꯦ ꯑꯩꯒꯤ ꯄꯥꯠꯅꯔꯗꯣ ꯍꯤꯗꯥꯛ ꯑꯝꯇ ꯂꯧꯝꯇ ꯆꯠꯂꯣ ꯅꯪ ꯖꯤꯝꯗꯣ ꯀꯩꯅꯣ ꯅꯪꯒꯅꯤꯅꯦ ꯁꯣꯝꯗ ꯃꯤ ꯅꯥꯔ ꯂꯩ ꯍꯥꯏꯔꯒ ꯅꯪꯁꯦ ꯌꯥꯝꯅ ꯃꯇꯥꯡ ꯆꯥꯗꯦꯍꯦ ꯂꯧꯁꯨ ꯑꯩ ꯒꯥꯔꯤꯗꯣ ꯍꯌꯦꯡ ꯆꯠꯁꯦ ꯑꯩ ꯒꯥꯔꯤꯗꯣ ꯐꯔꯛ ꯇꯥ ꯑꯩ ꯒꯥꯔꯤꯗ ꯄꯨꯔꯣ ꯌꯥꯔꯦ ꯅꯪ ꯒꯥꯔꯤꯁꯦ ꯅꯪ ꯒꯥꯔꯤꯗ ꯄꯨꯂꯞ ꯆꯠꯂ ꯁꯠ ꯂꯥꯛꯑꯣ ꯀꯩꯅꯣꯅꯦ ꯅꯪ ꯀꯨꯏꯔꯣꯏꯌꯦ ꯊꯥꯎꯁꯨ ꯌꯥꯎꯔꯝꯃꯣꯏꯃꯦ ꯊꯥꯎꯗꯣ ꯑꯩ ꯍꯥꯜꯂꯒꯦ ꯊꯥꯎꯗꯣ ꯑꯩ ꯍꯥꯜꯂꯒꯦ ꯂꯥꯎ ꯍꯥꯜꯂꯅꯤ ꯉꯔꯥꯡꯒꯤ ꯄꯩꯁꯥꯁꯨ ꯄꯤꯔꯛꯇꯦ ꯅꯪꯒꯤꯗꯤ ꯇꯜꯂꯦꯍꯦ ꯂꯥꯎ ꯀꯩ ꯃꯥ ꯆꯠꯈꯤꯁꯤꯕꯣ ꯊꯥꯎꯒꯤꯅ ꯊꯥꯎ ꯌꯥꯎꯗꯕꯅꯦꯃꯦ ꯊꯥꯎꯗꯣ ꯍꯥꯟꯅ ꯂꯥꯎ ꯅꯪꯒꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯊꯕꯛ ꯑꯃ ꯅꯪ ꯂꯩ ꯆꯠꯂꯨꯔꯣ ꯑꯗꯨꯝ ꯑꯩ ꯂꯩꯍꯧꯔꯒꯦꯕ ꯑꯗꯨꯗꯤ ꯒꯥꯔꯤꯁꯦ ꯌꯣꯟꯊꯣꯛꯈꯤꯀꯣ ꯑꯩ ꯍꯥꯟꯅ ꯆꯠꯇꯣꯏꯅꯦ ꯍꯥꯏꯕꯅꯤ ꯁꯠ ꯂꯥꯛꯁꯤ ꯂꯥꯛꯑꯣ ꯉꯁꯥꯏ ꯆꯠꯂꯝꯃꯗꯤ ꯂꯥꯛꯄ ꯍꯜꯂꯛꯑꯝꯃꯅꯤ ꯍꯤꯗꯥꯛ ꯑꯃ ꯂꯩꯕ ꯈꯛꯇꯅ ꯍꯥꯏꯔꯒ ꯀꯩꯅꯣꯅꯦ ꯑꯩ ꯑꯋꯣꯏꯕ ꯃꯤ ꯁꯥꯟꯅ ꯆꯠꯂꯝꯗꯥꯏ ꯅꯀꯣꯛ ꯆꯥꯏꯑꯕ ꯅꯪꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯁꯥꯟꯅ ꯆꯠꯆꯈ꯭ꯔꯦ ꯊꯥꯎ ꯌꯥꯎꯗꯕꯅꯤ ꯍꯥꯏꯗꯧꯔꯤꯅ ꯊꯥꯎꯗꯣ ꯍꯥꯟꯁꯦ ꯀꯩꯗꯧꯒꯦ ꯁꯤ ꯗꯨꯀꯥꯟꯁꯤꯗ ꯍꯥꯜꯂꯁꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯪꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯒ ꯅꯪꯒꯤ ꯑꯗꯨꯏ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯌꯥꯎꯏ ꯃꯤ ꯁꯥꯟꯅ ꯅꯝꯗꯅ ꯆꯠꯍꯟꯗꯦꯕ ꯅꯪꯁꯦꯕꯨ ꯊꯥꯎ ꯂꯧꯔꯣ ꯀꯩꯅꯣ ꯊꯥꯎ ꯂꯧꯔꯣ ꯍꯥꯏꯁꯤꯅ ꯐꯣꯟ ꯌꯥꯎꯔꯤ ꯄꯩꯁꯥ ꯑꯩ ꯄꯤꯒꯦ ꯊꯥꯎꯗꯨ ꯂꯧꯔꯣ ꯍꯥꯏꯕꯅꯤꯅꯦ ꯉꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯤꯔꯦ ꯐꯥꯎꯅ ꯊꯥꯎ ꯂꯤꯇꯔ ꯑꯝꯇ ꯂꯧꯒꯦ ꯂꯤꯇꯔ ꯃꯈꯥꯏ ꯂꯧꯔꯣ ꯑꯃ ꯍꯥꯏꯕꯨ ꯀꯩꯅꯣ
ꯇꯪꯈꯥꯏꯗ ꯍꯥꯜꯂꯒꯦꯀꯣ ꯍꯥꯏꯕꯣ ꯑꯗꯨꯝ ꯄꯨꯟꯅ ꯍꯥꯜꯂꯣ ꯀꯩꯅꯣꯗꯣ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛ ꯁꯦꯝꯕ ꯍꯟꯖꯟꯒ꯭ꯔꯁꯦ ꯊꯥꯎ ꯌꯥꯔꯦ ꯂꯥꯞꯄꯦ ꯆꯠꯇꯣꯏꯗꯣ ꯋꯥꯊꯤ ꯇꯧꯔꯅꯗ ꯃꯥꯏ ꯀꯩꯅꯣ ꯇꯧꯔꯒ ꯑꯁꯤꯒꯤꯐꯥꯎ ꯆꯠꯄꯅꯦ ꯅꯪ ꯊꯥꯎ ꯂꯤꯇꯔ ꯑꯃ ꯍꯥꯜꯍꯜꯂꯤꯁꯦ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯅꯪ ꯊꯕꯛ ꯅꯪꯒꯤ ꯑꯗꯨꯝ ꯊꯧ ꯌꯥꯔꯦ ꯁꯤꯗ ꯗꯤꯜꯂꯤꯐꯥꯎ ꯆꯠꯄ ꯌꯥꯔꯅꯤ ꯊꯤ ꯑꯣꯏꯔꯦ ꯊꯥꯎꯅꯦ ꯂꯝꯂꯣ ꯅꯪꯗꯤ ꯀꯌꯥ ꯇꯥꯒꯦ ꯑꯃꯨꯛ ꯊꯥꯎꯗꯣ ꯀꯌꯥ ꯇꯥꯏ ꯇꯦꯝꯕ ꯆꯥꯝꯃꯉꯥ ꯇꯥꯔꯦ ꯍꯥ ꯀꯔꯤꯅꯣ ꯊꯥꯎ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 500 ꯇꯥꯔꯦ ꯊꯥꯎꯗꯣ ꯍꯥꯏꯁꯤꯕꯣ ꯇꯥꯡꯈꯠꯂꯦ ꯄꯣꯠ ꯆꯩ ꯂꯣꯏ ꯇꯥꯡꯉꯦ ꯅꯣꯏ ꯈꯪꯗ꯭ꯔꯣ ꯅꯣꯏ ꯉꯝꯃꯦ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯇꯣꯛꯑꯣ ꯉꯁꯥꯏ ꯁ꯭ꯋꯥꯏꯗꯤ ꯁꯤꯒꯤ ꯍꯥꯟꯕ ꯂꯣꯏꯔꯀꯥꯟꯗ ꯉꯝꯃꯦ ꯅꯣꯏ ꯃꯌꯥꯝ ꯂꯩꯕ ꯗꯨꯀꯥꯟ ꯃꯌꯥꯝ ꯅꯣꯏ ꯗꯨꯀꯥꯟꯁꯤꯒ ꯁꯨꯃꯥꯟ ꯃꯥꯟꯗꯦ ꯑꯗꯨꯝ ꯈꯦꯠꯅꯩ ꯑꯗꯣ ꯃꯣꯏ ꯗꯨꯀꯥꯟ ꯑꯍꯣꯡꯕꯗꯨꯗꯤ ꯂꯩꯔꯨ ꯀꯩꯅꯣ ꯗꯨꯀꯥꯟ ꯑꯍꯣꯡꯕꯗ ꯁꯨꯝ ꯅꯛꯅꯕꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯕꯩ ꯋꯥꯅꯦ ꯊꯤ ꯑꯣꯏꯔꯦ ꯇꯧ ꯊꯥꯎ ꯑꯁꯤꯒꯤ 500ꯔꯣ ꯀꯩꯅꯣ ꯀꯩꯅꯣ ꯄꯥꯈꯪ ꯑꯣꯏꯔꯒ ꯌꯥꯝ ꯆꯠꯂ ꯆꯠꯂ ꯉꯥꯡꯅꯩ ꯃꯕꯥꯅꯤꯅ ꯇꯨꯀꯠꯆꯕ ꯀꯥꯟꯗ ꯃꯤ ꯗꯨꯀꯥꯟꯗ ꯂꯥꯛꯑꯒ ꯄꯥꯈꯪꯅꯦ ꯁꯤꯕꯨ ꯑꯗꯩ ꯅꯣꯏ ꯅꯨꯄꯤꯒ ꯆꯥꯕ ꯆꯥ ꯄꯤꯔꯒꯦ ꯑꯁꯤ ꯄꯤꯔꯒꯦ ꯁꯤ ꯁ꯭ꯀꯦꯅꯔꯗ ꯄꯤꯕꯤꯔꯣ ꯁꯤ ꯄꯤꯔꯒꯦ ꯇꯨ ꯁꯤ ꯂꯩꯔꯦ ꯀꯥꯄꯣ ꯑꯩ ꯃꯥꯏ ꯆꯥꯟꯗꯃꯤꯁꯦ ꯀꯨꯏ ꯂꯩꯕ ꯅꯞꯇ ꯂꯩꯕ ꯊꯣꯡꯁꯤꯗ ꯇꯧꯔꯦꯗꯣ ꯇꯧꯅꯤ ꯍꯥꯏꯕꯒ ꯀꯩꯅꯣ ꯐꯣꯟꯁꯦ ꯉꯔꯥꯡ ꯁꯤꯜꯂꯨꯕꯤ ꯖꯤꯄꯦ ꯄꯩꯁꯥ ꯀꯥꯞꯄ ꯌꯥꯗ꯭ꯔꯦ ꯍꯥ ꯐꯣꯟꯁꯦ ꯁꯤꯜꯂꯨꯕꯤ ꯖꯤꯄꯦ ꯄꯩꯁꯥ ꯀꯥꯞꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯀꯥꯏꯗꯧꯔꯤꯁꯦ ꯀꯦꯁ ꯄꯤꯔꯝꯃꯣ ꯀꯩꯅꯣ ꯌꯥꯎꯍꯧꯗꯦ ꯅꯪ ꯀꯔꯤꯅꯣꯅꯦ ꯍꯥ ꯃꯅꯤ ꯕꯦꯒ ꯌꯥꯎꯗꯤꯌꯦ ꯑꯧ चलो है चलो 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 तबीर अथी दो क्या आइबनो 500 ꯍꯥꯏꯕꯅꯦ 500 संगानी कइदौर संगा दागिदा पिरो ताबो यार ꯑꯁ ꯇꯥꯕꯗꯤ ꯅꯣꯛꯁꯟ ꯈꯥꯏꯖꯤꯟꯅꯔꯒ ꯇꯥꯕꯗꯤ ꯌꯥꯔꯣꯏꯀꯣ ꯀꯔꯤ ꯄꯣꯠ ꯇꯥꯡꯉꯦ ꯍꯥꯏꯔꯒ ꯀꯔꯤꯒ ꯊꯥꯏꯅꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯍꯌꯦꯡꯗꯩ ꯅꯕꯥꯏ ꯂꯥꯛꯑꯅꯨꯀꯣ यार नंग आई ngomoi mai thau se le ꯄꯩꯁꯥ ꯂꯨꯄꯥ 500 ꯈꯛꯀꯤꯕꯨ ꯏꯅꯩꯁꯤꯕꯨ ꯀꯩ ꯄꯥꯈꯪꯅꯣ ꯈꯪꯗꯦꯅꯦ नंग अंगा मसा ताबे थौ नंग दुकान ला songa ngomoi lu nang ngang pa san sala pana to ne mai thau de ai 어떤 마티 도래 안 남도 두고나 유명하고 비라기 나왔니 넌 ta ai songa ngamaro ai si kapiya da yum da mani bek telefon bi la yum sal la pira gi la nang ni talle bo ni dukan ma ai mi som da so ga mani la nang chat ko ino ni pi ge ba nang ngang pi na pi problem ah du ko pun se ji bula pira gi yum no pira gi ai si phone ji kapiya da bai ne asi ya dum no da kapiya sa ai ai san da sa san fa dong ne wo ba sana sa ba san sa ba nang theng ani la nang ba sa ma bu ka yu ne sen bi thom la ai nang ni thabam to nang ngai ta ngang sai ta ya to nang ba cha khak yaw ni si mia ke no da piram bai purak pa ne sa du nang ngang gi chang ising gi eh sem jo wa thi dong ne la kya nai no je 500 ꯍꯥꯏꯕꯅꯦ 아, 사월이 따라서 정말 상 땅만 내자. ꯑꯁ 나 좀 망하네 비等下都不记得能开多少就的可以能我听过人都掏那个才能给一个给嘛了他们家多 어네 마블. 마이 통什么人我都。不是了。能那跟老一个都你嘛那个来下的你来下的我정말 그거 하고 이제 로셀라 매봐. ai pi ke mene yum da pi ke lao ne he 능 피했다 그거 너게 오라. songa bu paisa ro eh ka songa bu thon wa ma dai dai ni ma 아이디고 아이디 하이진 아이디. 거의 이러면 막- 한절락들이 năng 있는 năng. han ju dai paisa do yom de 그 nang ha 마이 타벅 젖을라 그 포냐로기 그리 자네 이게 봐. ai ki nang ki paisa do ha ja bena tine kai nang ngang do bo nang ga ngang ta ta ba thom nei nang to nang ek 아 히닥 레기는 카보고 샤네. 안 나고 옥사야 되거든요. 아이는 농데 가 타고 되죠. 좀 거기는 빙왜 뒷나라가 năng 또 리서 사지 했는데 năng 타완 비사도 하 캡스 나테 năng 몇 캡스 나테 năng 삐게는 하 아도 이거 샤바이데 하반 năng năng 뭐. 빠이데부터 юм용고 삐게 юм용 드네 năng 뭐 가이노네 싱 레이버기 용 루파 싸움 되네 가이도 로이게 루파 싸움 가이도 줘. 아이기 폰도 여러분들 비로이드 까보이도 능 집에 사서 까빼야 이 아이고 폰도 타오 요리네 타오 길리 따다 루파 싸움아비. 저우도 타고 광등 타고 당근 야 юм용고 삐게 야게 들어 능 타고 그 사고 그 어디 가이도 싸움 사트루기로고. 사트레 삐기 뭐 사트레 아이너 아이 확실히 바빠다 너 아이 어떻게 좀 살려 딱 마음 샀다 가요 쩔어 송아 내가 뭐라고 나가 다 붙였네 쩔어다. 난 일도 못 하고 앙앙 못 샀다 못 하고 엄도 능 앙앙 못 샀다 좀더 오묘 능 레버 마에 아이너 너너 자다지야 난기 다 붙였라 아이네 배사 손 부대 자네게. 농 받아 소만에 쳐차가 능 땅 야오 하라로 농도 야로 와와네라 예. 난기 다 붙였라 이미 다 붙이게 자나게 봐. 난고 산절 왜 오늘 한절 봐. 한절 봐 해로네. 이게면은 거기도 한 그런 पैसा도 좀 줌탕나 래 낭나 래 랑이 पैसा도 하 또 너티 되노니 백 또 पैसा पैसा का मुर्को कना लोगे
ꯀꯩꯅꯣꯅꯤ ꯃꯔꯨꯝꯅ ꯑꯗꯨꯅꯤ ꯂꯥꯛꯑꯣ ꯉꯥꯛꯇꯪ ꯆꯠꯁꯤ ꯉꯁꯤ ꯑꯩ ꯐꯔꯛ ꯇꯥꯏ ꯐꯠꯇꯕ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯑꯩ ꯉꯝꯃꯣ ꯑꯩ ꯉꯁꯤꯗꯤ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯀꯩꯗꯧꯔꯒꯦ ꯊꯥꯖꯔꯦꯍꯦ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯔꯒ ꯅꯪꯅ ꯉꯍꯥꯟꯁꯨ ꯇꯧꯒꯦ ꯍꯥꯏꯔꯒ ꯅꯪ ꯂꯨꯄꯨꯏꯗꯣ ꯅꯪꯅ ꯀꯩꯗꯧꯕ ꯌꯥꯎꯈ꯭ꯔꯦ ꯐꯔꯛ ꯇꯥꯕ ꯍꯥꯏꯁꯤꯗꯤ ꯇꯥꯇꯣ ꯃꯤ ꯂꯣꯏ ꯊꯣꯛꯄ ꯄꯣꯠꯅꯤꯅꯦ ꯅꯪꯁꯨ ꯐꯔꯛ ꯇꯥꯕ ꯇꯥꯏꯃꯤꯡ ꯌꯥꯎꯗ꯭ꯔꯣ ꯐꯣꯟ ꯍꯥꯟꯅ ꯌꯥꯎꯕꯩꯅꯤ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯃꯥꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯊꯕꯛ ꯇꯧꯔꯛꯀꯅ ꯐꯣꯟ ꯌꯥꯎꯔꯤ ꯀꯩꯅꯣꯅꯦ ꯅꯪꯒꯤ ꯑꯗꯨꯒꯤ ꯑꯉꯥꯡ ꯃꯆꯥ ꯊꯕꯛ ꯇꯧꯔꯛꯀꯅꯣ ꯍꯥꯏ ꯋꯥꯅꯤꯗ ꯇꯧꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯁꯦ ꯑꯩ ꯊꯥꯖꯗꯦ ꯃꯅꯤ ꯕꯦग ꯌꯥꯎꯔꯝꯃꯦ ꯅꯪ ꯈꯪꯉꯤ ꯑꯁ ꯇꯨꯞ ꯅꯪ ꯄꯥꯔꯛꯀꯦꯔꯥ ꯌꯥꯎꯔꯦ ꯍꯥꯏꯃꯛꯇꯗ ꯀꯩꯅꯣ ꯅꯍꯥꯟꯗꯕꯨ ꯐꯔꯛ ꯇꯥꯈꯤꯕꯅꯤꯅ ꯇꯉꯥꯏ ꯐꯗꯕꯅꯤ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯗꯨꯗꯤ ꯋꯥꯊꯤ ꯑꯩ ꯄꯩꯁꯥꯗꯨ ꯄꯤꯊꯣꯛꯑꯣ ꯄꯤꯒꯦ ꯅꯪ ꯊꯕꯛꯁꯤ ꯆꯠꯃꯤꯟꯅꯔ ꯄꯤꯕ ꯌꯥꯗꯕ ꯑꯗꯨꯝ ꯄꯩꯁꯥꯁꯤꯕꯨ ꯀꯩꯅꯣꯅꯦ ꯅꯪ ꯒꯥꯔꯤ ꯊꯥꯎ ꯍꯥꯜꯂꯨꯀꯣ ꯑꯗꯨꯗꯤ ꯑꯦ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯅꯤ ꯑꯆꯥꯄꯣꯠ ꯆꯥꯅꯤ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯑꯩ ꯅꯍꯥꯟꯒꯤ ꯅꯣꯡ ꯅꯤꯅꯤ ꯐꯔꯛ ꯇꯥꯈꯤꯕꯗꯣ ꯅꯪ ꯁꯦꯡꯉꯦꯀꯣ ꯑꯁ ꯅꯪꯒꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯏꯞꯇ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯇꯜꯂꯤꯗ ꯑꯋꯣꯏꯕ ꯐꯕꯗꯤ ꯑꯩꯈꯣꯏꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯅꯤ ꯅꯣꯡ ꯅꯤꯅꯤ ꯇꯧꯒꯤꯗꯣ ꯊꯥꯖꯗ꯭ꯔꯕ ꯅꯪꯗꯤ ꯊꯥꯖꯗ꯭ꯔꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯦ ꯍꯥꯏꯕꯅꯤꯗ ꯅꯪꯁꯨ ꯑꯉꯥꯡ ꯃꯆꯥ ꯇꯥꯏꯞꯇ ꯑꯗꯨꯝ ꯆꯠꯀꯠꯅ ꯂꯩꯗꯣ ꯀꯩꯗꯧꯕꯤꯅꯣ ꯅꯪꯕꯣ ꯍꯥꯜꯂꯨꯀꯣ ꯑꯗꯨꯗꯤ ꯍꯥꯟꯒꯤ ꯃꯦꯀꯥꯏꯗꯣ ꯄꯝꯗे ꯍꯥꯟꯖꯔ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯀꯩꯀꯥ ꯃꯅꯤ ꯕꯦग ꯀꯩꯀꯥꯗꯣ ꯅꯁꯥꯗ ꯌꯥꯎꯔꯗꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯗꯅ ꯑꯩ ꯈꯛꯇ ꯐꯔꯛ ꯇꯥꯏ ꯆꯠꯂꯣ ꯀꯩ ꯆꯥꯅꯤꯡꯉꯤꯅꯣ ꯅꯪ ꯆꯥꯛ ꯌꯥꯝ ꯂꯩꯗꯣꯏꯅꯦ ꯑꯣ ꯏꯆꯦ ꯅꯍꯥꯟꯒꯤꯗꯨꯅꯦ ꯑꯩꯈꯣꯏ ꯑꯣ ꯉꯁꯤꯗꯤ ꯗꯨꯀꯥꯟꯁꯤ ꯅꯩꯈꯥꯏꯒꯦ ꯇꯧ ꯂꯩꯁꯤꯜ ꯀꯩ ꯆꯥꯗꯣꯏꯅꯣ ꯀꯩꯁꯦ ꯉꯁꯤꯁꯦ ꯀꯩ ꯀꯩ ꯍꯥꯟꯅ ꯍꯦꯄꯤꯗꯦꯟꯒꯨꯝꯕ ꯑꯇꯥꯡꯕ ꯂꯧ ꯑꯇꯥꯡꯕ ꯑꯇꯥꯡꯕ ꯂꯧ ꯀꯩꯅꯣꯃ ꯎꯇꯣꯡꯁꯦ ꯀꯌꯥ ꯄꯤꯒꯦ ꯇꯣꯡꯗꯤ ꯂꯨꯄꯥ 10 ꯎꯇꯣꯡ ꯑꯃ ꯄꯤꯕꯤꯔꯣꯅꯦ ꯎꯇꯣꯡꯁꯦ ꯍꯥꯟꯅ ꯆꯥꯏ ꯍꯧꯁꯤ ꯅꯕꯥꯏꯗꯤ ꯌꯥꯝ ꯁꯤꯡꯉꯤꯅ ꯑꯍꯣꯡꯕ ꯌꯥꯝ ꯈꯜꯂꯤꯅ ꯂꯣꯏ ꯆꯥꯔꯛꯈꯤꯅꯤ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯉꯍꯥꯟꯈꯩ ꯁꯨꯝ ꯐꯔꯛ ꯇꯥꯅ ꯇꯧꯕ ꯋꯥꯅꯤ ꯎꯇꯣꯡ ꯃꯃꯜꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦꯅꯦ ꯆꯦ ꯗꯨꯀꯥꯟ ꯀꯩꯀꯩ ꯌꯥꯎꯅꯣ ꯂꯣꯏ ꯌꯥꯎꯏꯗ ꯇꯥꯡꯕ ꯂꯦꯁ 50 ꯄꯤꯕ ꯆꯥꯝ ꯄꯤꯕ ꯂꯦꯁ ꯂꯦꯁꯇꯣ ꯑꯅꯤ ꯂꯧꯔꯣ ꯍꯩꯈꯥ 50 ꯄꯤꯕ ꯂꯣꯏ ꯌꯥꯎꯋꯦ ꯂꯦꯁ ꯑꯅꯤ ꯂꯧꯔꯣ ꯂꯦꯁ ꯑꯅꯤ ꯄꯤꯔꯣ ꯂꯦꯁ ꯑꯅꯤ ꯄꯤꯔꯣ ꯑꯃꯨꯛ ꯄꯩꯁꯥ ꯄꯤꯔꯝꯗꯥꯏꯗ ꯏꯟꯅꯗꯣꯏꯔꯣ ꯅꯕꯥꯅꯦ ꯑꯉꯥꯡ ꯆꯥ ꯇꯥꯔꯣ ꯌꯦꯡꯗ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯊꯕꯛ ꯌꯥꯝ ꯇꯧꯋꯦꯅ ꯑꯉꯥꯡ ꯆꯥ ꯇꯥꯏ ꯑꯉꯥꯡ ꯆꯥ ꯇꯥꯏꯀꯣ ꯁꯦ 50 ꯄꯤꯕꯅꯤꯅꯦ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯂꯧꯒꯦ ꯍꯥꯏꯔꯣ ꯑꯗꯨꯝ ꯍꯣꯏ ꯑꯉꯥꯡꯈꯩ ꯄꯨꯕꯤꯔꯒ ꯍꯩ ꯃꯍꯤ ꯅꯠꯇ꯭ꯔꯥ ꯍꯩ ꯃꯍꯤ ꯍꯩ ꯃꯍꯤ ꯑꯌꯤꯡꯕ ꯀꯩꯀꯩ ꯌꯥꯎꯔꯤ ꯍꯩ ꯃꯍꯤ 100 ꯄꯤꯕ 200 ꯄꯤꯕ 300 ꯄꯤꯕ ꯃꯈꯜ ꯑꯃ ꯂꯩꯕ꯭ꯔꯥ ꯌꯥꯏ ꯆꯍꯨꯝꯗꯨꯒ ꯆꯥꯇ꯭ꯔꯦꯠ ꯂꯧꯒꯦ ꯀꯌꯥ ꯀꯌꯥꯝ ꯁꯤꯅ ꯇꯥꯡꯕꯅꯦ ꯄꯤꯔꯤꯁꯦ ꯀꯌꯥꯝ ꯁꯤꯅ ꯁꯦ ꯑꯗꯨꯗꯤ ꯂꯧꯔꯣꯅꯣ ꯍꯩ ꯃꯍꯤꯗꯨ ꯑꯣꯏꯅ ꯊꯥꯗꯣꯛꯀꯣ ꯌꯦꯟꯁꯤ ꯂꯩꯀꯥꯏꯗ ꯄꯩꯁꯥꯗꯣ ꯄꯥꯔꯣ ꯀꯌꯥ ꯄꯤꯅꯣ ꯑꯗꯨꯗꯤ ꯂꯨꯄꯥ 5,000 ꯁꯤꯁꯤꯕꯨ ꯀꯩꯅꯣ ꯋꯥꯇꯤꯟꯕꯨ 5,000 ꯄꯤ ꯍꯥꯏꯁꯤꯕꯣ ꯑꯁ ꯄꯣꯠ ꯇꯥꯡꯉꯦ ꯍꯥꯏꯔ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯑꯗꯨꯝ ꯋꯥꯇꯤꯟꯗꯣ ꯗꯔꯖꯟꯅꯦꯗꯣ ꯀꯩꯅꯣꯅꯦ ꯏꯆꯦꯒꯤ ꯗꯨꯀꯥꯟꯁꯤ ꯅꯣꯡꯃ ꯃꯤ ꯑꯃ ꯂꯥꯛꯀꯗꯤ ꯗꯨꯀꯥꯟ ꯊꯣꯡꯅ ꯁꯨꯝ ꯌꯥꯔꯝꯃꯅꯤ ꯄꯤꯁ ꯑꯃꯗ ꯀꯌꯥ ꯌꯣꯜꯂꯤꯕ ꯂꯤꯁꯤꯡ ꯌꯣꯜꯂꯤꯔꯣ ꯂꯨꯄꯥ 500 ꯄꯤꯕ ꯄꯣꯠꯅꯦ ꯑꯗꯣ ꯑꯗꯨꯗꯩꯗꯨꯗ ꯂꯨꯄꯥ 10 ꯑꯣꯏꯔꯦ 10 ꯆꯜꯂꯛꯑꯒꯗꯤ ꯀꯌꯥꯅꯣ 5,000 ꯑꯪꯀ ꯍꯩꯇ꯭ꯔꯣ ꯀꯃꯥꯏꯅ 10 ꯄꯥꯁ ꯇꯧꯔꯛꯏꯅꯣ ꯌꯥꯔꯦ ꯍꯥ ꯍꯣꯏ ꯌꯥꯔꯦ ꯑꯗꯨ ꯄꯨꯂꯞ ꯀꯌꯥ ꯇꯥꯏꯕ ꯀꯌꯥ ꯇꯥꯏ ꯑꯦ ꯄꯨꯂꯞ ꯀꯌꯥ ꯇꯥꯔꯒꯦ ꯇꯥꯏꯅꯣ ꯍꯥꯏꯔꯣ 5,000 ꯑꯗꯨꯗꯤ 8,500 ꯀꯩ ꯆꯪꯉꯣ 8,500 ꯇꯥꯔꯦꯕ ꯀꯥꯞꯇꯟ ꯀꯥꯎꯏꯅꯦ ꯁꯤ ꯀꯥꯞꯄ ꯌꯥꯗꯕꯅꯤ ꯃꯅꯤ ꯕꯦꯒꯇ ꯇꯧꯔ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯥꯞꯄ ꯌꯥꯗꯅ 8,500ꯅꯤꯀꯣ ꯑꯩ ꯄꯤꯒꯦ ꯑꯗꯨꯝ ꯁꯥꯏꯔꯤ ꯀꯩꯅꯣꯅꯦ ꯑꯉꯥꯎꯕꯩ ꯇꯥꯏꯞꯇ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯇꯥꯏꯌꯦ ꯑꯋꯣꯏꯕ ꯑꯦ ꯇꯧꯅꯤ ꯍꯥꯏꯕ ꯑꯃ ꯇꯧꯕꯅꯦꯕ ꯁꯦ ꯑꯩ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯟꯕ ꯑꯩ ꯀꯣꯛꯁꯦ ꯑꯩ ꯀꯩ ꯇꯧꯔꯝꯅꯣ ꯈꯪꯗꯦ ꯍꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ